Regional Institute of Medical Sciences, RIMS Hospital da Hotnaramle kuki gi asokpa ahum makha taba laying Thanaba Churachandpur District Hospital da pukraba machung ngarang numidang sakhangdaba singna Churachandpur District Hospital mai thanaba Hotnaramle hairi pressna fangba pau amana hai thawong adu asokpa kuki ahum adu Churachandpur District Hospital da laying hanba pamdaba singna chatharamba oiramgani haibagi jingnaba lei hairi adum oinamak thawong adu kanana karigidamak chatharamlibano haibagi chap chaba report te hojik fawbugi oina phangba ngamdre hiramasi matangda investigation chathaduna mara label sing khangdoknaba hotnari hainasu mari leinaba singna phongdorakhi haire thawdok adugi matangda social media da thagatnarakpa post singi machung inade ngarang numidang geng khutpu amana hospital asi OT section mai thadoknaba hotnaramba loinana mafam aduda leiba potchai kaya thugairambani haire geng khutpu adu kuki inpi manipura affiliate tawba Wi-Fi People's Council ge self-styled president Halian Thanglet ka mari leinaba miyoi singni hainasu marasirakle thawdok adu hakthengna na thengna hoba singi machung ina mai tharam liba group adu da kuki furup ki miyoi kaya yaroki haire nakal amarom da RIMS Hospital da Hotnaramle ke Churachandpur District Hospital da puraktuna makha taba laying chathariba kuki asokpa sing adugi damak Young Wi-Fi Association gi compound bank unit na donation drive am hospital asida chathakiba aduga karangi thawdok aduga mari leinaramba yai haire Churachandpur District Hospital da pamdaba thawdok kaya thokiba amade Chief Medical Officer gi office tagi potchai huranaba hotnarambagi thawong adu Churachandpur Doctors Association na nungaitaba phungdurakle Association asina thadorakpa charol amana hai healthcare professional sing asina district asigi miyamda sakchu furup kanglup amade lining laishol gi khenaba amata thamdana mateng pangnabagi dama honadun lakle makha tanasu mathau taba mafam singda ana laingi khudong chaba khudingmak phanghanaba khongpham chenna lepte Churachandpur District Hospital ase district asigi amade thangnana leidiba district singi miyamda ana laingi khudong chaba phangalibane miyamnasu pamdaba thodok sing thogandana tangdu leitana lehenbiyo hospital gi environment ase ngak senduna thamnaba honabada mateng pangbiyu hainasu cherol asina makha tana phungdurakle